Imalon ngangsi, imalon tamsi, imalon isi, imalon nungsisi haribagi pangdamda akhoi ethnic community development organization ECDO haribasina akhoi Bangladesh ta MEITEI MAYEK tamnama school ani hum lay hangi asi mahapu mateng fan to biribasina he barden haisina he barden na fan to biba asi manipuri lon tambagi manipuri mayek tambagi LAIRIK ni aina sum chanubi angangsingda tamangi haina voice aina nina purokpani sini mayek mapi tambagi boy LAIRIK yam phajei tha thabung ton harimi nacha moirangbi pobige sumna inamasu pono phajana pasatana yauri like asi uda yam nusi sumgo like se yamna khangde gonda da hamba thengnabani yam nusi asini angangsingje si tambada like sisu ohum thoi atege su leiramba jai aise ahamba igonda ani shuba musu leiri mathang ani shuba like sisu masatana phajana wari wata jawba phajana iba kamani iba atege su ta LAIRIK masa su yauri adede ahum shuba sidi chapter 3 sidi sinamara lure wari mayam jauri taptagi wari sina kwak sana kang sana bai bani lale kang sana bai bani isu lale kang sana bai matang da wari leiri matam kharani gi sumna wari kya yauri thangmatang akhoi malon gi damak thawai katkibagi Bangladesh ta thawai thagi ba mayam gi wari su yauri Thagacheri ECDO gi executive director Lakhikanto ojabu mahakna boye segono khudol tambirakpase Chaitep Mayek ibagi bem nang ni salami base nang iba yawi sidi amokhoi LAIRIK ta sunate khata supi inama chi supi atiga khoi education kids mayam disu mateng pangi sini thagachari mayam par matam khaidok video se yeng bi damak